Animak punglongi matung ina jagoi sariba haido oiramale exam de hena mai onsilami. Machagi matau uraga mama mapadi harau si kadai ngak si kadai taurami. Mamta na Thoiba sese nangi sanggo. Thamo mama sigi se loisilla thagi. Ingkhrani ne nangbo si hana thaone. Loidoren tawbani marakta muk lepadu nungai ten tawbani. Icha bu kai janinge. Kashu janingde da bu kai than thangalle. Chaning bam tadi hayu dana. Mama. Hayu icha na haining bado. As uchinna chinna loire se. Akhoi kenjang thong doino. Iron bam ta jasi dana. Sese si hana thakjil. Icha na janing bado mama lon biragi. Moruk diam sahan ganu ko. Sahal loida. Soibum iron bachagero kai jani hayo. Pan ga thangjin ga iron bachar su lok thongni phang basu khra wan thokani. Chaning adi nang pabung da leina ba haige. Lok thong da na ba mama na ne icha gi big stay bini. Yung chak iron baso idi chaning di. Ado di kai jani. Kobi baso iron bo in jars. Ado aini am chaning bam di lei mama. Hayo ne. Kobi leiga nga tawbaga thongbudo chaning maduna khwaidai hawa injang ado maga ne iron ba maga charasi yare ko thank you mama Thoiba ichana lairi kana pakhale isibu kaigino kanana kai hairage yam hena paraga icha waroidro wade da mama nangonda haidok tabai wani nangi mama jugolda aina wanom khrabani ichana 12 pass hek tawbaga ne ASI hapna ba haidana Budhi sonba ichane haibaduda maso dum yaraklabani. Paisa tinghandoro. Tingkhai tingjasanu kaidorage. Araiba sana lupa kaigani. Icha atombagini. Imana hingisi. Nangna nungaina lehoba punsido ai pami. Mama. Phagi nate Thoiba. 12 se lanba ngamnaba hotno ko. Lanbu lalaba. Nama aina ne ichagi mafam chaba ma sindoin. Thagi soidabi paisa khra lakpaduna phaine. Aibu aduk budhi patabrane. Phatti phaigi wa natte ne hotnabada ngamdaba leite adubu anam kanba ichagi di karina phagadage na khallini nang pabung na di nangbu makha tamanne na hairibani aishu maduni pamisi college kadra sune parikya khakta thaba yaba mafam da ming challa lori icha yam wadoi oirade mama gi ahi khunung sidu ado police oining di mama ado di kai thaba khaina ni sidia thabak na ayoina thijaraksani adugi dine kemda khallu no mama adu nangna pariba mayam sibu khangdi khangiba natro kuidri ne nangna karimta khangdre ne isau panglang da langbado loina khange da khangdaba yawrasu ne adum khangnaba par hai kari wari no ne namana cha sari bo ho ichagi ne punsi gi oiba aruba wari sari bane mama se aigi thaba khainare ye babo mama jugolda sai gi aina du pamde na hairamini Mashi nupishi kuira kainom tawboin tawine nacha nupasi adugumba thabak tawhal mi ne ikai khumnaba yaba thabak tawhangadoini ne nongmai ubadane matomta ikai khumnaba ujaraksani thabak tawradi thabak tawbi amamuk thibini aduna wararoi kaino hai nakhoi mama se aina sigumba mayam se khandanaba khara koithokse na haibani yade mama nai nungsibasidi nangsune namita nacha urakanda si mayam se khangakhidoini mamta taning deda oiba yabasu khara hayuda angang da larik pa de na chaige de haide ho pamandana ne icha ngau batari larik se paring khai loiba naiba na deni aduna ne nacha nupa ahal sune makok itang tangadana parini haina leirido mama adugi di samthaba hiba mayam am thorabani kayam paraba khangdaba na kayam leiriba adum parida pabo nahan kai koi bachat pe muhta pa ba horamadi yam kanaramdon learn from your mistake haina riban paro par khangdaba leirasu hango aina haiba notes to lobira bana tro orien lawrage hojiktine thaba ma jatle haina phone tau thore o lambi da nakhoi ojani ru thingnei ne oja kanano tiken ga pam haibaga car anoba ma leira male adu thoba tamlini haye pam haibado adikpado Ichada adugi ozado na kari haire ino imada tam mamta nang sidi haina roi dorida ho haina draso pai lere roi nacha ani makpa khang phari hojikpu sindok sinjin matam lo mama kashu harak panate da sum likcha bane haiba atai oja ga manadi
ꯂꯤꯛꯄꯗꯣ ꯐꯔꯤ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯏꯅꯤ ꯃꯥꯁꯨ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯇꯨꯏꯁꯟ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤꯅꯤ ꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯦ ꯆꯍꯤ ꯌꯥꯝꯃꯕꯅꯤꯅꯦ ꯄꯦꯟꯁꯟ ꯆꯠꯄ ꯌꯥꯔꯕꯅꯤ ꯀꯩ ꯍꯥꯏꯔꯛꯀꯦ ꯄꯥꯕꯨꯡ ꯃꯈꯣꯏꯗ ꯂꯩꯔꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯇꯤꯀꯦꯟꯒꯤꯗ ꯂꯩꯕ ꯃꯥꯜꯂꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅ ꯍꯪꯉꯛꯄ ꯏꯁ ꯃꯈꯣꯏꯒꯤꯗꯣ ꯑꯩꯒꯤ ꯏꯆꯥꯒ ꯂꯝꯕꯥ ꯄꯥꯍꯟꯒꯦ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯃꯃꯥ ꯑꯗꯨ ꯑꯣꯏꯔꯝꯃꯣꯏꯗ ꯑꯣꯏꯔꯝꯃꯁꯨꯅꯦ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯎꯅꯕ ꯆꯠꯂꯤ ꯍꯥꯏ ꯃꯥꯁꯨ ꯀꯟꯅ ꯄꯥꯔꯤ ꯍꯥꯏꯅꯦ ꯃꯥꯁꯨ ꯄꯨꯟꯅ ꯂꯩꯔꯗꯤ ꯐꯗꯧꯅꯦꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯗꯕ ꯋꯥꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯔꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯒꯨꯝꯕꯗꯅ ꯃꯃꯥ ꯄꯥꯕꯨꯡ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯀꯩ ꯃꯊꯧ ꯇꯥꯈꯤꯕ ꯑꯗꯨ ꯍꯥꯏꯕꯒꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯉꯥꯡꯉꯝꯅꯤ ꯏꯍꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯦꯅꯦ ꯑꯩ ꯗꯁꯥ ꯎꯄꯥꯏ ꯇꯧꯔꯒ ꯍꯟꯗꯛꯀꯤꯁꯦ ꯂꯥꯟꯕ ꯉꯝꯅꯕ ꯑꯝꯇ ꯍꯣꯠꯅꯒꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔ ꯃꯥꯜꯂꯦ ꯁꯦ ꯏꯃꯥ ꯀꯨꯊꯤ ꯌꯦꯡꯊꯣꯛꯀꯦ ꯄꯥꯟꯖꯤ ꯇꯥꯟꯅꯒꯦ ꯏꯆꯥꯒꯤ ꯄꯨꯖꯥ ꯇꯧꯒꯦ ꯑꯗꯨꯝꯅꯒ ꯇꯧꯔꯗꯤ ꯈꯤꯇ ꯆꯨꯝꯅ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯃꯝꯇꯥ ꯑꯐꯕ ꯂꯣꯏꯅ ꯄꯨꯔꯛꯀꯅꯤ ꯉꯁꯤꯗꯤ ꯑꯩ ꯗꯦꯕꯤꯠ ꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯌꯥꯒꯗ꯭ꯔꯥ ꯏꯆꯥꯅ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯛꯄꯁꯤꯗꯤ ꯅꯨꯡꯁꯤꯅꯦꯍꯦ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯦ ꯍꯣ ꯀꯂꯥ ꯑꯃꯨꯛ ꯇꯧꯔꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯟꯇꯣꯛꯑꯁꯦ ꯖꯟꯇ꯭ꯔꯗꯅꯦ ꯑꯩꯒꯤꯒ ꯅꯪꯒꯤꯒ ꯐꯤꯖꯤ ꯑꯃꯨꯛꯇ ꯍꯥꯞꯄꯨꯈꯤꯒꯦ ꯏꯆꯥꯗ ꯁꯤꯕꯤꯒꯦ ꯃꯁꯛꯁꯨ ꯐꯖꯕꯅꯤꯅꯅꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯔꯦꯅꯦ ꯅꯪꯒꯤ ꯍꯥꯟꯅ ꯑꯃ ꯁꯦꯝꯃꯨꯀꯣ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯍꯟꯗꯛ ꯑꯩꯅ ꯍꯣꯡꯕꯁꯤꯗ ꯃꯁꯥꯁꯦ ꯄꯥꯈꯠꯄ ꯃꯥꯜꯂꯦ ꯑꯩꯅ ꯑꯄꯥꯕ ꯈꯨꯗꯤꯡꯒꯤ ꯑꯦꯛꯖꯥꯝ ꯍꯣꯜ ꯌꯧꯕꯒ ꯀꯥꯎꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤ ꯃꯥꯜꯂꯦ ꯀꯩꯒꯤ ꯀꯥꯎꯔꯨꯅꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯕꯕꯣ ꯑꯩꯅꯁꯨ ꯑꯈꯪꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ ꯇꯥꯛꯀꯅꯤ ꯏꯆꯥꯒꯤ ꯑꯍꯣꯏ ꯄꯥꯕꯨꯡ ꯆꯠꯊꯣꯛꯑꯁꯨ ꯉꯟꯅ ꯍꯟꯖꯤꯜꯂꯛꯄ ꯀꯥꯎꯒꯅꯨꯀꯣ ꯆꯥꯕ ꯇꯨꯝꯕꯁꯨ ꯃꯇꯝ ꯅꯥꯏꯗꯧꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯛ ꯅꯠꯇꯕꯤꯗ ꯑꯍꯣꯏ ꯑꯩ ꯈꯪꯖꯩ ꯄꯥꯕꯨꯡ ꯒꯥꯔꯤ ꯑꯆꯧꯕꯗ ꯆꯠꯀꯦꯔꯣ ꯌꯥꯅꯤꯗ ꯃꯆꯥꯗ ꯆꯠꯀꯦ ꯑꯗꯣ ꯂꯨꯄꯥ 200 ꯈꯛꯇ ꯄꯤꯌꯨ ꯁꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯉꯁꯨ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯇꯤ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯁꯦ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯎꯅꯤꯡꯕ ꯅꯨꯄꯤ ꯃꯥꯁꯨ ꯎꯅꯤꯡꯕ ꯑꯅꯤꯁꯤ ꯄꯨꯜꯂꯒꯅꯤ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤꯗꯣ ꯗꯦꯕꯤꯠꯅ ꯕ꯭ꯔꯣ ꯀꯩ ꯂꯩꯗꯣꯏꯅꯣ ꯂꯥꯛꯄꯅ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯤꯠꯁꯦ ꯅꯨꯡꯁꯥ ꯃꯉꯥꯜ ꯌꯦꯔꯛꯄꯗ ꯀꯩꯅꯣꯝ ꯇꯧꯏ ꯔꯥꯁꯕꯤꯔꯅ ꯅꯪꯒꯤꯗꯣ ꯑꯅꯧ ꯎꯅꯤꯡꯕ ꯃꯥꯜꯂꯦ ꯂꯩꯔꯝꯃꯣ ꯑꯩ ꯀꯩꯅꯣꯝ ꯂꯩꯔꯛꯀꯦ ꯑꯁ ꯀꯩ ꯂꯩꯗꯣꯏꯅꯣ ꯍꯥꯏꯔꯒ ꯈꯨꯃꯝꯗꯦ ꯉꯁꯥꯏꯅ ꯃꯗꯨꯒꯤ ꯍꯣꯔꯂꯤꯛꯁꯀ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔꯒ ꯂꯩꯅꯤ ꯍꯥꯏꯗꯨꯗꯤ ꯀꯥꯎꯔꯕꯣ ꯒꯨꯒꯜꯁꯇꯨꯒ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯀꯩꯅꯣ ꯄꯥꯈꯪ ꯃꯥꯜꯂꯤꯔꯣ ꯐꯖꯩꯔꯣ ꯑꯣ ꯃꯀꯔ ꯃꯥꯜꯂꯦꯕ ꯍꯥꯏꯒꯨꯝꯕꯗꯅ ꯃꯀꯔ ꯃꯥꯜꯂꯤꯅꯤꯕꯣ ꯅꯪ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯐꯅ ꯐꯖꯒꯨꯝ ꯇꯧꯔꯝꯕꯅꯤ ꯍꯧꯖꯤꯛ ꯊꯤꯈꯤꯕꯗꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯁꯛꯇꯨ ꯌꯦꯡꯕ ꯍꯩꯅꯗ꯭ꯔꯦ ꯔꯥꯁꯕꯤꯔꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯛꯄꯅ ꯏꯁ ꯀꯌꯥꯝ ꯊꯤꯖꯤꯜꯂꯗꯅ ꯊꯤꯗꯦ ꯐꯖꯩ ꯄꯨꯛꯁꯨ ꯏꯟꯊꯣꯛꯑꯦ ꯀꯩ ꯋꯥꯅꯣ 6 ꯄꯦꯛꯇꯣ ꯂꯣꯠꯁꯤꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯃꯌꯥꯡ ꯀꯪꯕ ꯃꯥꯅ ꯃꯕꯨꯛ ꯏꯟꯊꯣꯛꯏꯁꯦ ꯃꯁꯤ ꯖꯣꯟꯗꯤꯁ ꯅꯥꯔꯖꯥꯠꯂꯣ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯀꯣ ꯌꯨꯒ ꯂꯣꯟꯅ ꯊꯛꯄ꯭ꯔꯣ ꯆꯥꯁꯤꯜꯂꯤꯁꯤꯒ ꯁꯨꯗ꯭ꯔꯤꯁꯤꯒꯅ ꯃꯔꯝ ꯑꯣꯏꯍꯟꯕꯅꯤꯗ ꯌꯥꯔꯦ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯉꯛꯄ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏ ꯌꯨꯝꯕꯨꯗꯣ ꯈꯔ ꯐꯔꯝꯕꯗꯣ ꯄꯨꯔꯥ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕꯤꯈꯤꯅꯤꯕ ꯍꯣꯏꯅꯦ ꯗꯥꯎ ꯌꯥꯕ ꯍꯥꯏꯗꯣꯏꯔꯥ ꯌꯥꯗꯕ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯕꯤꯔꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯅꯨꯃꯤꯠ ꯊꯣꯛꯂꯝꯃꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯄꯣꯠ ꯆꯩ ꯂꯧꯊꯗꯨꯅ ꯂꯩꯔꯝꯃꯤ ꯕ꯭ꯔꯣ ꯁꯤꯒꯤ ꯒꯦꯠ ꯑꯁꯪꯕꯁꯦ ꯆꯨꯝꯃꯕ ꯅꯠꯇ꯭ꯔꯣ ꯈꯔꯒ ꯊꯧꯖꯤꯟꯁꯤꯔꯥ ꯌꯥꯔꯦ ꯌꯥꯔꯅꯤ ꯁꯤꯗ ꯈꯥꯝꯃꯨ ꯆꯞ ꯆꯥꯔꯦ ꯕ꯭ꯔꯣ ꯍꯥꯎ ꯀꯅꯥꯅꯣ ꯑꯍꯜ ꯑꯃꯁꯤꯗ ꯈꯥꯝꯃꯤꯁꯤꯅ ꯈꯔ ꯊꯧꯒꯠꯀꯦꯀꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯕ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯣ ꯎꯈ꯭ꯔꯦ ꯀꯥꯏꯗꯅꯣꯃ ꯅꯣꯏꯅ ꯀꯨꯕꯣꯛꯁꯦ ꯃꯁꯛ ꯀꯥꯎꯕ꯭ꯔꯣ ꯊꯧꯕꯥꯜꯗꯩ ꯀꯩꯁꯥꯝꯄꯥꯠ ꯌꯧꯔꯛꯄꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯆꯨꯝꯃꯤꯅꯦ ꯏꯆꯥꯁꯤꯡ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯈꯣꯏꯁꯨ ꯇꯣꯝꯕꯤ ꯎꯅꯕ ꯂꯥꯛꯏꯔꯣ ꯑꯩ ꯂꯥꯞꯇꯛꯅ ꯂꯩꯍꯧꯒꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯂꯦꯝꯃꯝꯒꯦꯀꯣ ꯃꯤꯅꯥꯏ ꯅꯇꯨꯅ ꯍꯦꯟꯕꯗꯣ ꯇꯧꯔꯛꯀꯅꯣ ꯄꯨꯟꯅ ꯑꯗꯨꯝ ꯆꯪꯃꯤꯟꯅꯧꯔꯁꯤ ꯑꯍꯨꯝꯗꯨ ꯅꯣꯛꯁꯤ ꯀꯗꯥꯏ ꯋꯥ ꯉꯥꯡꯁꯤ ꯀꯗꯥꯏ ꯕꯤꯔꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯎꯖꯅꯤꯡꯕ ꯃꯍꯥꯛꯁꯨ ꯎꯅꯔꯦ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕꯒ ꯂꯣꯏꯅ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯁ꯭ꯋꯦꯞ ꯇꯧꯕꯁꯤ ꯉꯥꯏꯔꯦ ꯔꯥꯁꯕꯤꯔꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯑꯦꯛꯖꯥꯝꯒꯤ ꯀꯟꯅ ꯄꯥꯎ ꯃꯤꯅ ꯍꯦꯜꯍꯟꯕ ꯌꯥꯗꯦꯀꯣ ꯏꯍꯦ ꯆꯥꯒ ꯑꯝꯇ ꯊꯛꯇ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯆꯥ ꯍꯦꯟꯕ ꯌꯥꯝ ꯀꯨꯏꯔꯦ ꯌꯥꯔꯅꯤ ꯄꯥꯕꯨꯡ ꯑꯗꯨꯝ ꯍꯜꯂꯒꯦ ꯅꯤꯇꯤ ꯂꯩꯍꯧꯔꯣꯀꯣ ꯂꯩꯍꯧꯔꯒꯦ ꯑꯩꯅ ꯍꯥꯄꯛꯄ ꯆꯦꯗꯣ ꯄꯥꯕꯨꯡꯅ ꯄꯤꯕ ꯅꯣꯠꯁ ꯌꯥꯎꯕꯅꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯔꯤꯐꯔ ꯇꯧꯁꯤꯜꯂꯨ ꯌꯥꯔꯤꯕ ꯃꯤ ꯈꯪꯅ ꯑꯗꯨꯝ ꯌꯦꯡꯖꯔꯁꯅꯤ
ꯑꯩꯈꯣꯏꯗꯩ ꯃꯥꯅ ꯍꯦꯟꯅ ꯈꯪ ꯂꯩꯔꯕꯅꯤ ꯏꯆꯥꯁꯤꯡꯁꯦ ꯀꯩꯅꯣꯝ ꯆꯥꯔꯗꯤ ꯐꯗꯧꯅꯤꯅꯦ ꯌꯥꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯌꯨꯝꯗꯁꯨ ꯑꯃꯨꯛ ꯄꯥꯈꯠꯅꯔꯝꯃꯅꯤ ꯑꯩ ꯍꯥꯟꯅ ꯀꯨꯝꯃꯝꯃꯒꯦꯀꯣ ꯕ꯭ꯔꯣ ꯉꯥꯏꯈꯨꯑꯣ ꯃꯆꯤꯟ ꯃꯅꯥꯎꯔꯅꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯀꯧꯔꯤꯁꯤꯕꯣ ꯅꯠꯇꯦꯗ ꯕꯕꯥ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯕꯤꯔꯦꯟꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯑꯉꯥꯡꯗꯣ ꯏꯉꯥꯎ ꯉꯥꯎꯔꯗꯅ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯏꯁ ꯀꯩ ꯋꯥꯈꯜ ꯇꯣꯝꯕꯤ ꯅꯪ ꯕꯕꯥꯁꯤ ꯃꯃꯤꯡ ꯆꯠꯆꯗ꯭ꯔꯁꯨ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯏꯔꯤꯕꯅꯤ ꯀꯅꯥꯅ ꯕꯕꯥꯗ ꯃꯃꯤꯡ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯔꯛꯏꯅꯣ ꯅꯆꯥ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ ꯋꯥꯈꯜ ꯑꯃꯗ ꯏꯆꯥꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯈꯤꯗꯧꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯥꯇ꯭ꯔ ꯂꯣꯏꯅꯕꯁꯦ ꯑꯩꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕ ꯃꯃꯤꯡ ꯆꯠꯄ ꯑꯣꯖꯥ ꯈꯛꯇꯅ ꯁꯥꯇ꯭ꯔ ꯂꯣꯏꯅꯩ ꯍꯥꯏꯕ ꯂꯩꯇꯦꯅꯦ ꯕꯕꯥ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯅꯨꯃꯤꯠꯇ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯃꯥ ꯎꯕ ꯃꯥꯅꯗꯤ ꯑꯩ ꯍꯥꯟꯅ ꯈꯪꯉꯝꯃꯤ ꯀꯔꯝꯅ ꯀꯗꯥꯏꯗ ꯑꯩ ꯈꯪꯗꯦ ꯃꯤ ꯆꯨꯝꯅ ꯈꯪꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯃꯥꯅ ꯎꯠꯄ ꯃꯑꯣꯡ ꯑꯩ ꯀꯨꯞꯅ ꯌꯦꯡꯂꯤꯕꯅꯤ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯇꯧ ꯃꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯉꯁꯤꯅ ꯑꯩ ꯎꯔꯒ ꯀꯨꯏꯅ ꯄꯟꯊꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕꯗꯨꯁꯨ ꯑꯩꯅ ꯆꯤꯡꯅꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯃꯃꯥꯟꯅꯕꯅ ꯆꯠꯁꯦ ꯍꯥꯏꯕꯗꯨꯗ ꯍꯟꯈ꯭ꯔꯤꯗꯨꯗꯤ ꯌꯥꯝ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨꯗ ꯃꯥꯗꯤ ꯏꯆꯝ ꯆꯝꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯒ ꯏꯆꯥ ꯇꯣꯝꯕꯤꯅ ꯑꯁꯨꯛ ꯀꯟꯈꯠꯂꯤꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯁꯤꯁꯨ ꯑꯩ ꯀꯨꯞꯅ ꯈꯜꯂꯤꯕꯅꯤ ꯕꯕꯥ ꯑꯩ ꯀꯩꯅꯣ ꯑꯁ ꯃꯤꯒꯤ ꯈꯨꯝꯕꯤꯕꯗꯤ ꯂꯥꯏꯕ꯭ꯔꯥ ꯅꯁꯥꯒꯤꯗ ꯂꯥꯛꯂꯀꯥꯟꯗ ꯈꯔ ꯂꯨꯇꯛ ꯇꯧꯕ꯭ꯔꯣ ꯍꯣꯏ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯦ ꯑꯉꯥꯡ ꯑꯃꯒꯨꯝ ꯎꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯏꯆꯥꯗꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯈꯪꯂꯕꯤ ꯑꯃꯅꯤ ꯕꯕꯥ ꯑꯩꯅ ꯅꯪꯕꯨ ꯆꯩ ꯄꯥꯏꯗꯨꯅ ꯐꯨ ꯆꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯂꯩꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯥꯅ ꯍꯣꯟꯕ ꯁꯣꯔꯒ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯍꯣꯟꯕ ꯁꯣꯔꯒ ꯃꯥꯟꯅꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯗꯤ ꯈꯣꯡꯊꯥꯡ ꯍꯩꯅ ꯊꯥꯡ ꯅꯪꯅ ꯐꯠꯇꯕ ꯇꯧꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯕꯕꯥ ꯃꯥꯗꯣ ꯌꯥꯝ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯍꯧꯖꯤꯛꯃꯛꯇꯁꯨ ꯂꯥꯛꯑꯒ ꯄꯤꯔꯝꯂꯤꯕꯁꯤꯅꯤ ꯅꯣꯠꯁꯀ ꯂꯣꯏꯅꯅ ꯍꯣꯔꯂꯤꯛꯁꯀ ꯆꯥꯅꯕ ꯈꯔꯒ ꯄꯤꯔꯝꯕꯁꯨ ꯑꯩ ꯎꯍꯧꯏ ꯑꯁ ꯕꯕꯥ ꯅꯈꯣꯏꯒꯤꯁꯤꯕꯨ ꯀꯣꯏꯅꯔꯤꯕ ꯍꯥꯏꯗꯨꯔꯣ ꯃꯥꯅ ꯑꯇꯣꯞꯄ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯈꯩ ꯅꯪꯒꯤꯗ ꯂꯥꯛꯏꯁꯤꯕꯣ ꯀꯥꯏꯗꯩꯅꯣꯗ ꯕꯕꯥ ꯃꯤ ꯑꯇꯣꯞꯄ ꯃꯔꯨꯞꯁꯨ ꯄꯨꯟꯕꯩ ꯅꯠꯇ꯭ꯔꯣ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯩꯗꯣ ꯏꯆꯥꯗ ꯑꯩꯒꯤ ꯑꯁꯥ ꯃꯌꯥꯝ ꯑꯃ ꯊꯝꯃꯤ ꯃꯁꯤ ꯐꯪꯍꯟꯅꯤ ꯊꯥꯖꯩ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯅꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕ ꯑꯃ ꯑꯣꯏꯅ ꯃꯇꯝꯗꯨꯗ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯗꯧꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯈꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯅꯕꯤꯅꯁꯨ ꯌꯥꯅꯤ ꯑꯩ ꯀꯩꯝꯇ ꯈꯟꯗ꯭ꯔꯤꯌꯦ ꯕꯕꯥ ꯏꯆꯥꯅ ꯍꯥꯏꯕꯗ ꯑꯩ ꯊꯥꯖꯗꯕꯁꯨ ꯇꯧꯔꯦ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯜꯂꯣꯏ ꯈꯜꯂꯤ ꯑꯗꯣ ꯇꯣꯝꯕꯤ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯁꯤ ꯌꯨꯝꯕꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯂꯥꯏꯔꯤꯛꯀꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯂꯥꯛꯄꯅꯦꯅ ꯈꯪꯕꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯔꯛꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯈꯔ ꯇꯣꯏꯅ ꯂꯥꯛꯂꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯑꯅꯤꯗꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯦ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯕ ꯅꯠꯇꯦ ꯅꯊꯟꯇ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯃꯛ ꯅꯃꯥꯕꯨ ꯂꯩꯅꯕ ꯑꯩ ꯍꯥꯏꯒꯦ ꯕꯕꯥ ꯅꯍꯥꯎꯁꯨ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯅꯤ ꯌꯨꯝꯗ ꯅꯪꯒꯤ ꯇꯥꯃꯣꯒ ꯑꯩꯒ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯅꯪꯅ ꯅꯨꯄꯤꯅꯤ ꯌꯨꯝꯕꯨꯅ ꯑꯩꯈꯣꯏꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯩ ꯃꯥꯡꯍꯟꯅꯤꯡꯗꯦ ꯅꯈꯣꯏꯗ ꯑꯍꯦꯟꯕ ꯇꯧꯏ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯃ ꯂꯩꯔꯕꯗꯤ ꯃꯤꯅ ꯉꯥꯡꯅꯕꯁꯨ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯂꯥꯛꯇꯅꯕ ꯍꯥꯏꯈ꯭ꯔꯒꯦ ꯃꯤꯒꯤ ꯃꯆꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯅꯨ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯐꯔꯦ ꯄꯤꯔꯝꯕ ꯅꯣꯠꯁꯇꯨ ꯌꯦꯡꯉꯨ ꯑꯩꯁꯨ ꯆꯥꯛ ꯊꯥꯡꯒꯠꯄꯤꯒꯦ ꯅꯃꯥꯗꯁꯨ ꯐꯣꯟ ꯇꯧꯒꯦ ꯇꯞꯅ ꯇꯧꯔꯁꯨ ꯌꯥꯕꯗꯨꯗ ꯍꯧꯖꯤꯛ ꯂꯥꯛꯅꯕ ꯍꯥꯏꯈ꯭ꯔꯒ ꯍꯣꯔꯦꯟ ꯊꯦꯡꯗꯕꯤꯗ ꯌꯧꯔꯛꯄ ꯌꯥꯏꯗꯅ ꯐꯔꯦ ꯐꯔꯦ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯍꯪꯒꯠꯅ ꯃꯈꯥ ꯇꯥꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ ꯇꯨꯃꯤꯟꯅ ꯃꯄꯥꯅ ꯇꯧꯔꯤꯗꯨ ꯌꯦꯡꯕ ꯅꯠꯇꯅ ꯁꯅꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯅꯆꯥꯅꯨꯄꯤ ꯃꯊꯟꯇ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏ ꯑꯃꯨꯛꯇ ꯄꯥꯈꯠꯈꯤꯅꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯅꯠꯇꯦꯅꯦ ꯆꯨꯝꯅ ꯃꯊꯟꯇ ꯊꯝꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯇꯧꯕꯅꯤ ꯑꯦꯛꯖꯥꯝ ꯃꯌꯥꯁꯨ ꯑꯣꯏꯔꯦ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯕꯕꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨ ꯅꯪ ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯒꯦ ꯆꯥꯛꯇꯣ ꯁꯤꯗ ꯏꯕꯥꯅꯤ ꯆꯥꯔꯒꯦ ꯅꯪꯕꯨꯗꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯆꯥꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯦ ꯇꯣꯝꯕꯤꯗꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯈꯔ ꯍꯪꯕꯤꯌꯨ ꯀꯩ ꯄꯨꯔꯛꯎꯒꯦꯅ ꯈꯔ ꯍꯪꯕꯤꯌꯨꯗꯅ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯛꯂꯁꯤꯗꯤ
Nangsu puningba khara hek pusilo. Ahomdu hankiba manbani halamdre thongaldagi khara laptakna leirame. Hainabi thadokpa yade matagum phiralsu thetli. Lakpana kuina chingdana chingbera kaino thaba kase siet long kaibugum tawiye sidi. Paliye. Adu lairi. Liglagi haimahi thakpasidi balagi ki oin paliwo. Bro, nang som chingudana. Ai jingaro. Mongonda firalga thetlaroina haikibani. Aina lona thabak tawba haise kanang khang. Masu tawradi. Aina sumain tawkre khangdana. Aidi nong phadok thakpani khangmoida. Kyam kuina leikhisaino bro. Mokhoi father sisu paki khande. Ngak leikise. Yam ngali kaino. Taramathoi tabada ngaire. Nang khaisu lakchalo. Mokhoi date. La ede haibani. Ayong ta thingnadi. Masina ahanbani. Kyam kuina leigenge tawbani. Ma thora su uroi. Kaino kuina leiriba mapasibo. Nangi ngasigi nupi lumba khulumse post taida. Urumda lummedu tawri. Kaya no bro dude. Masa bhau khangjara moida ma hairise. Urumda lumme haisini. Nupi lumba se urumda lumme haiba. Gyandarbo. Nangi dudi waam ningsinge da. Kai wano. Wathiro. Karairo. Aishu madu taragane. Nokpa yabri hingi. Imagine if you are a doctor and your patient Mary gives birth to a lamb. What would you feel? Kaya no dude. Nang so artha khangdaba wayam ngangdaine. Aishu ngangini. Yam sarcastic oida nangido. Meaning ani ahum thokpagum taw. Aisu khallini. Aina khanbada. Mary sina khalambaga tawthokpaga khetnai haido. Adu uningba male. David na aiga relate tawrisina kai. Nang su pramandi yam pijaningba pifamdi khangdaba adugi matangdu male haiba. Oi bro, ami yengu. Nang houseful phawri ngasidi. Asidi kai haiba. Kanana mana thonggalda wari sariba nupisibo. Tawre, makhoi date hanu thangsida. Ngaikhoni. Bro, asidi benji gi palimda natro. Manida. Asibo. Akhoina chatpada yawramadi nangsu khangamoidra. Dawdiba mapa hendoktana mamasu laba. Tasingna houseful phawba hayo tare ai. Machanupi manakta leidoiramni. Yade makhoi mungse. Amadi sure da leirani. Mina ai yumbu sina mapada pauja ja tamsalamani ba. Ei toina laena adugi oramni ba. Kharsu phana kaluge doragi ahse. Ladu bira kakchar ga di hingamoy. Akhoina honba sor kidubai khongoi doino. Oida. Wajara bai gi thamoi se puduna manakta nungti gi chattuna senaba sungam jade. Ado leiki sairo halda sairo. Kaidiu paile hanbanatana maning lambi da sum chakrase. Amu ukhraga phajade. Lawyer halase. Nangna tuna ngaramani thinbiragi. IRB gane liyam tawnarukhige. Oine apamba tawru. Mama leire hairadi khara kirodana machanupido. Mama na makhada yumbuga wari saba kongthringaida hero da phone tawsali. Amadu su pairakpadi thukraba. Phone da met leiraba larik paw hairaga. Haying result haidokpada mark soladi aina langba isauda nasaniya jawko. Aidi nangna phone tawrakani khangdana ngasidi phone se inakta dum thamabani. Aina phone tawrakani di nang kamai khangiba. Nakhoi ma ngasai lakpado ai leiri. Ado kuibado kaidoriba nangde. Nakhoi baba hankiba ngaibani. Amuk changake haibe wadi nate. Sum kyam kuina leigene yenge tawba. Baba do nang lakpado da wayam hairame. Imasu mana kaubani. Machanupi se aina chenkini pakhat tawrini. Hoida. Ima leiba kaide. Aishu nangna tomda leibado nungaitribani. Ahanga muk sadana. Yumda hainaraga aisu bharada leiragena khallini. Aduda nakhoi mana lakpa handokre leiraro. Leinu ko mina wangang na bapamde. Aina hena khangi ai bangang macharo natte ko. Nakhoi babai mityengdo ai mihol ka ayo bani. Ibani koinai rana hangi. Nang koina de na khumkiba natro. Khummi. Hoida nungsinai rana hanga adi khumbada khra ludoba. Adubu koinari ra hangbanina kaide da. Kashu kaide. Ai koina wari saba yaroye. Hoine imadi kai jakhige. Nangna phone ga tawraisibo. Yumbuga wari sani na kumkibani. Ai su chatse haibani. Lairik pahauge na leihoba aina. Nangna ai nungsibay jangdo. Yam hena khanu ko. Khandeda.
Sidaidi nang koi chachatlan ko, matamang hanbay mo talarik oy ng paro. Ay siya nang ginagtalak palipagi na kalin. Ay thamage. Ngay ko, wam tayo ge. Amo karan nga magturo. Nadi, phone thamge no, ngagtawari sa kise na haigi tawani. Nang karpa na kalo, na jadi yaroy ko. Is, haibiri ha, mana isa patabakan baga tahaladana. Thamge no ba do, ngawari sa siba. Sidaidi nang su direct pari ni hay na ingon da phone tawara. Ay na su tawara. Ado pansigi kay na daw di na teda na. Nupi thamoy kukansi. Thamoy kandi, kay day no, yam thot khazani. Ay ima kara di wari saran bathing na radi nungay roin tawani, wayam hanga kani. Nung shiba di ho bada ngay, ating ba di mayamam thamjili. Ating balay ba sinapari ni, natradi mamal layra roy. Nang nahay do sa chumam ni. Ado lairik hay ba mi na nung shiba'y wari sa basa, ayam ngay. Ana di makoy say thamoy panda ba mi kaman ba ni. Matang matam na ni. Kuway nga isi riya ni, nupa ko ram daw sumandi. Kuy na kiba day loy, love sa, makoy da loy ba'y mong da. Ado may na, mi na so ay gimaram da hayram doy ni. Thaw lay taba naman na bilay na mga hayram doy si. Ado ga na, noy lay kay friend ni Kildo ga. As, kaw kreda ay di. Lay na do, ay gating na bayaw. Mana kaw gitorok pa ni, ay na mga kanano kang da basara ka higjad pa. Mi na ngawi hayraman ni, huy na chigli e na, huy daw mong chikadro. Nang na huy pala isi na kay gya. Panbayadro hay sa. Sung kainom ni da. Is, masikyada no yung ni. Yare, ay thamay ko, imakaraan ni. Hoy, thamo, ay game tayo beer. Lari pa wangang na, matamangan ka no. Kangida na, na Jane na hari sa ila din na, apaboy doy ni. Pani, thamjarage do di,